Thobal district ki khangabok talaiba sur hospital ki proprietor su oiriba Dr. Laiksram Somen ki khangabok awang lekai dalaiba yumda ngarang numidang masak khangdaba singna bom ama thanamle hairi pausina hai thodokasi ngarang numidang pung mapalom tarak pada kulai matik sana paiba gypsy amada lakpa mioi tariat lomna Yumgi Miwoi Singda Kihallamle loinana hand grenade ama Thamjillame loinana Yumgi Miwoi Singda ki mobile phone mari amasu pukhre hairi Imung Manungda phongdoktuna matungina ngarang numidang pung mapan taba duwaida gypsy amada khongjang lakpa makutta khulai matik sana paiba sakhangdaba mioi tariatna Dr. Laiksram Somen gi yumda changlaga Dr. Somen hangbaga loinana nongmai namduna kihallamki bom adu Dr. Somen gi yum manungda leiba dressing table mathakta thamlambani aduga bom leire habi pau tabaga Thawal Police ki SI amana lusing batim amalaktuna bom adu numidang pung mapan ga minute nifu mangarom tabada asoy angam yaudana lokthokre hari